Image PAODAM ming tabiri basungbu yunam Anuradha Devi nei kono krumjari. Housing maroi ba pauda hairok iboto mi laikhidabake kuntare subani singtharam pangthokre. BJP ki manifesto phongnanaba gidama public aspiration meeting ngasidi sathaba hokre. Matam loi khraba municipal council singe chairperson singbu kyata kai chairperson oina hablapada municipal council kuntaruke chairperson singna Manipur chief minister N Birenbu thagapa phongdokre. Loinana Samajwadi Party ke angang bat tupi ase kudum thingai kudam ne haina Prime Minister Narendra Modi na haikre. Hauze pau sanone pizari. Manipur lengakta minister kyara khu oidana miyam ge thokal taramlaba monang thembi ibotombi miyamna hairog ibotombi haraga hena khangnariba asige leikhidabage kuntaret suba ningsang thoram ngasi hairog part 2 polo ground da pangthokre. Morang thembi ibotombi Memorial Charitable Trust MIMCT na sinduna Thong manaba kunai amagidama hingsi amati hingansi live and let's live haiba panamda pangthokiba tharamba atuda laikhidraba ibotombi ge loinabi moirang tempo ongbi event mana luchinduna CLP ge luchingba okram ibobi AICC ge CWC member Gaikhangam MPCC ge president and local AICC ge Manipuri in charge su oiriba hana union minister oramba Bhakta Saranda si yauna miyam ga loinana Moirang Thembi Ibotombi Memorial Complex ta laiba Moirang Thembi Ibotombi ge ningsing khobam da laikatuna ikai khangnabu otke Hairok part 2 Mayai Lekai Polo Ground da pangthokpa mapungo oiba tharamda athoiba mitung ge waram piraduna CLP leader su oiriba hana Manipur lengak ke Chief Minister Oramba Okram Ibobina Phongdokibada Matam Amada Ningthau Palingaida Ningthauna Lebak Ngalami Hausiti Democracy Satpa Lebak Amada Aikhoigi Mihot Khanduna Ishana Lebak Ngaksabani Aikhoina Thagakiba Mihota Aduna Miyamda Kihan Khanganba Tauduna Namduna Lengakani Hairagadi Madu Khwaidagi Pangba Pangdaba Mina Chakadaba Sajane Miyamba Puraga Mayumakai Tugadaga Bot Kagani Hairagadi Madu Oitokloi daba tabakni haiki. Raivotomina pamjadam daba adu hinsa ki thaba Congress party na pamjadaba hinsa ki thaba sigumba ohinsa da thaja bami sinse kanana para tambigari mangdari sinbiriba halamalai do imaiyen sinmayam sina hayo kendra ke Manipur leiba kendra ni useda sauba parang tambira Koigi hinsa da koi thagate ahinsa da non violence da koi thadei haise parama tambira Morang Thembi Ibotombi Memorial Charitable Trust MIMCT ke president su oidiba hana Manipur lengakta minister oramlaba Morang Themba Okendro na phongdokibada aikhoige luchingba laikhedraba Morang Thembi Ibotombi na pamjaramba aduda aikhoina ngasi phawa tung induna chachari Adubo Hairog Assembly Constituency asi yamna wade thoningdaba tahaidaba thaudo wathok na pikthalle madamamada leiramba Hairoke thauna lengjen adu ngasidi BJP lenga lakpadagi mangsin bagum tawre migi yum lut tawba yum thugaiba kihan khanganbana chingba chathaduna leire board haibasidi minung sida khongkadabane lengak paire haiduna pangtaw tawbadi Tahoning de haiki. Ngasigi tharampa duda hana Manipur lenga ki deputy chief minister Oramba Gaikhangam hana minister Oramba I Hemot Chandra Morang Them Hamanta MPCC ke president Lokent Thawal district Congress committee TDCC ke president Lukoi amadi Hairo block Congress committee HBCC ke maru aiba thaukuba singsu sarung yakhiba tharamadda Moirang Them Ibotombi Memorial Charitable Trust na tha taruk khudingi leptana piduna lakpa Moirang Them Ibotombi Memorial Pension Scheme su mioi lesangani chani kulumdo yanthoke amadi lukhrabe sing amasung haksangi phibamda mimanadraba singi pension singsu yanthoke amaronda Hairo Kendra ge maning chana leidiba
Langmai Thet Police Station 33/14 da Kendra asige MLA Dr. Thoksom Rajesham Singh Miang Makada ngasi khungang asige Miyoi Nipurom da pension amadi imong humbudra da yum kumnawa tini yentokre ngasi piriba pension sing asi sarkar ge pension de phangdriba adubo phangbadi yaraba ahal sing amasung lukhabi sing da yenthokibani pension sing asi tha khudingi leptana MLA masana ahal oiraba singka amadi lukhraba singke awabada mateng ko oina ba yenthokuna lakhibani amaromda kendra asige yumba amata nongyu ba yaroi haiba MLA ge wakhalon makada ngasi langmai thepke yum humbudra da yum kupnaba tin sing yenthoki asigumba MLA ge mateng pangbirakpa asida miyamna tawi makhangba ulaklei Malimda COVID-19 gi laisad lepalaitana santurakliba asida Manipur gi oina hokiba pungkun marida miyoi taratere nauna COVID positive oiba thengnakrei pungpham asida miyoi lising ama chamri humbudra marida test tauke maduda miyoi taratere positive oiramba thengnake ngasigi COVID positive oibagi chang sada ama 10 ani yauki state asige oina COVID-19 santurakpadagi ngasi phawda apunba miyoi lakh ama lising pumanga chamri sumna taru positive oiba thengnakrei Miyoi lesangama chamapan marfu mangana lekhidre ngasi miyoi tara naba paduna discharge tawkhibadagi apunba recover tawkhiba migi masing lakama lesing kulumdoi sumna marbudra ma thoi sukre active case ta miyoi chahunga kunthra leire Manipur state ki oina covid naba phabagi chang chada marbudra nipan dasmik ama manga yaure BJP Manipur Pradesh के manifesto फोंगनाबगिदमा public aspiration meeting BJP Manipur Pradesh na Sinduna Imphal Hotel la pangthokre ngasigi tharamadda BJP national spokesperson Sambit Patrana hai Prime Minister Narendra Modi ki chatharagliba man ki baat ase mahak khakke oiba puninge wanate mase miyam na pirak patongan tongamba lebak asegi kanagadaba wakhalon singsu yauribani Mahangna hai BJP Sarkar asina khangi madudi North East State sing chawkhatana Bharat Sakhwatpa yaroi marabasina BJP Sarkar asina North East po Sakhwat lambige maikairomda akanba ming thamduna tongan ba thabak thoram kya ama paikhalli Lainga kasi miyamgi lainga ka oibana laglibatam asigi oina Bizenta ama oihawna bagidamba ka miyamgi apamba aningba singbo laukatuna BJP gi sasan laklabatungda thabako oina pangthongna bagi thorangka amal oina chathabani haina mahana makata ki Thousands and thousands, I would say lakhs and lakhs of letters are sent to him with suggestions as to what he should speak and whom he should speak about. All these letters are scrutinized. And after due scrutiny, the Prime Minister heeds to the important one and comes up with the Man Ki Baat. It's not a random Man Ki Baat, it is a specialized one. He really cares for the message that is to go to the people. So every piece of paper that you put it into this box is not going to be a piece of paper, it is going to be a vision. Please don't see the piece of paper lying in front of your table as just a paper. It is a vision. Ngasi ahanba Haudopa Numita Haksinge Lamda Tabak Tauriba Makok Tongpa Doctors Kayabu Unaduna Makoge Apamba Motor Pongdonaki Haidibatharamasi Tongan Tongapa Sector Singshu Makha Chataki Gani Luinana Miamge Apam Pamda Mort Sing Pongdong Nabagi Kudong Saba Koina Satpa Venter Gari Service Chatagani Haidi Ngasigi Thoramaduda MLA Dr. Sapam Ranjan MLA TS Radisham Amadi BJP ki Luchipakya Susarugyaki Mathau taubagi matam loikraba Manipur gi urban local body ama oriba municipal council singi chairperson singbu magi municipal council ge caretaker chairperson to oina hablakpada Manipur gi urban local body municipal council kuntaru ke chairperson singna mot ke phamsu puriba Manipur lenga ke minister Nongthombam Birembu ngasi pongwi singa unaba amada thagatpa amasung tawi man khaba ulakle Manipur ki Municipal Council Kuntaraki Chairperson Singna Sarugyadu ngase Kaksing District ke Kaksing Garden da pangthokhiba pawmi sanga unaba aduda Sugnu Municipal Council ke caretaker Chairperson M Sarana phongdorakpada Manipur ge urban local body singi matam loikrabasu nauna mikhal pangthokpa ngamdana Santana sponsor toba flagship program sing
mapung phana paikhatpa ngamdabana maram phoiraga program singka asibu mapung phana paikhatpa ngamnana bagi damak ULB singi chairperson singbo caretaker chairperson sik oina hablakpa asege damak chief minister and birenbo haininga leitana thagali flagship program singka asibu mapung phana pangthokpa ngamnaba watuna leiriba municipal council singi staff singi post creation tawnaba process tawba loiduna laikhraba adu mapung phana thabakta onthopi haiki Pangwi singka unaba aduda Thawal Municipal Council gi caretaker chairperson TH Samona phongdorakpada miyamgi yaiphanaba khanbiduna matam loikraba ULB singi councillor singna paikhalamba loishinba ngamaudraba panduna leiriba thabak thorom sing nauna caretaker chairperson to oina hablopsina mapung phana paikhatpa ngamnana bagidamata municipal council singi panduna thadoktana leiriba sempham sing thadopiyo haiki indicated household latrine की पैसा मयाम अमदी development की स्वास्थ्य भारत मिशन की पैसा मयाम थादोक्तन लेगिबम पैसा मयाम सिंग सिसु ऑनरेबल चीफ मिनिस्टर ना मयाम की पब्लिक की अवाबजी यंगबिरगा यामन थुना थादोक बिदुना अखोई पब्लिक मयाम की कानबा सिंग से फंगन बिदुना ऑनरेबल प्राइम मिनिस्टर न मंगजन ममा की मंगजे मपुंग फाना मंगफाउना हनबिबा मसे अखोई योलबि मयाम सिंग जो अपामनी Lakaduriba lisingani kunithoige anganba sarukta pangthokaduriba election ge political conference amada wangang yauraba mioi ama Imphal West Commando ge team amana mayumdage phakre hairi police na mayumdage phakraba mioi adudi lilong arapti maning lekai dage yemkhaibam bimol chahi yangkhaini pane hirambasaga mari leinana ngase Manipur Press Club ta pangthokiba pauge mefam amada police na phakraba bimol ge machanupi yemkhaibam tamphana Maki mapa asi ngasi ayupung taruklom taba matamda Imphal West ke commando team amana laktuna arrest memo phawba piramdana phangdage phaduna pukibane mapabu phawa lakiba police personnel singda kari maramge phawano haina hangbasu brinda ge board ke meeting da wangangluba adugini hena akuba maron khangnglagade minuthongda leba commando complex ta lau hairamlaga mapabu buduna chatke Adubo imong manungna commando complex ta chaluba matamdadi phakibagi maramsu phazana haibidabagi mathakta mapaga phawba unakide matawasumna lengak asina makhoigi mayukta hanagumba kanagumba amata wang ngangba yaroi haibagi mongda phamungda tumduna leiriba mapapo phaba asi yaningde maram asina hiram asida lengak asina atuba matamda miyang sangtuna maki mapapo condition amata yaudana thadopira u haiki Jiribam district asige amata ngairaba district hospital asidi yangsin binaba leitabagum layang liba special kayada chauna awaba mayok naba oire aduga mathau toriba doctor amadi nursing de matik chana equipment sing phangdabana chauna khudong sadaba mayonari hairi masage matangda ekogi Paumina Hospital asida surprise visit chaluba matamda first floor yauba hospital asi ground floor da nong yuba thengnarake mafam aduda lairamba mioi singna building ase repairing tawdradi yararoi pillars and crack chatpa yaure haina subhungrake ngarangdagi electric mai laktabana oxygen su piba ngamdre leiriba toilet sing so patient singna seasonaba kaya kudong chadri haina so patient senaba lakpa mioi singna so phungrake Hospital asige OPD casualty singda doctors amadi nursing de duty tawrama thengnarake masigi matangda Zirabam Babu Parada leiriba samsat begum kowi patient senari nipi amana asumna high hospital asida ngarangdage mai laktabana oxygen su phangnadre latrine toilet su maung sade adubo leiriba doctors amadi nursing de phazana layang bi haidaduna masi mari lainaba CSO singna yangsin haninge haina phondoraklei sahi taruktage taranipan phawbagi manungda leiba differently able oidaba mahiroi singi oiba numini chumna zone and education zone mari samagra siksa Bisnupur amadi CMO Bisnupur ga puna khusamnaduna chatharakpa lemna layang bagi camp ngase Moirang block ke data center government of Manipur da loising krai ngarang ka ahoba numita Bisnupur block ke block resource center SSA Bisnupur ke conference hall da tabagi sakti walaba ubagi sakti ward pa
wakal mimanadaba amadi saruga mari lainaba anaba mahiroi chamarom layung khangdopaga loinana makataba laing chathanaba tabaksing lokhatki ngasi loishan manumita su mioi marputara romdana laying chathaki lupa crore chamanga henbage brown sugar amadi Christian mat kayaga loinana more da laiba 43 Assam rifle amadi more police amadi commando ge apunba team amana yum amadagi fagatpangam kre more police IB ge conference hall da pangthoki ba pawgi mifam amada Technopan district police ke SPTS brikam sitna pawmi singda phongdo kibada war against drug ke makada chatharakiba saduk amma oina more da laiba 43 Assam rifles more police amadi commando ge apunba team asina madam kharage mamangdagi more ge mafam karada drug putok pusin tawba packaging tawba amadi drugs kaya ama paisinduna leire habige akanaba paw ama phangke haide PAODAM mari lainana ngarang nungtin punga anirom taba matamda more ge 43 Assam rifle ge commandant Sumit Sud amadi Technopan SPTS brigam zet anige miyang makada Major Bharat amadi more commando ge inspector Sanjit Kumar ga luinana more police team yauna more ke sunrise maya dalaiba yum amadage signaningai oiba mongda nupa ama Myanmar ge kenbo bike thauraga tholakpada khamduna sek tobada angamba masu ge back amage manungda hangduktuna yenglobada box package kund yaramke hairiba package sing ado brown sugar sing oiramke loinana mioi adudage punna package brown sugar chaniga kunithoi sing phagatpangam ke haire Bharaba Myanmar macha adudi monkhai chahi 18 apopa leikhidaba thangin mang kawe Myanmar ge khampattage ne haire Makatana apunba timpa aduna yumpa aduda sangduna thiba humbagi thabak sathabada masing yamlaba tongan tonganba mayai kaba nisha oina seasonariba brown sugar amade Christian methamphetamine box kaya ama yumba adudage phagat bangam ke hariba brown sugar adu Myanmar ge mioi amadage phagat khiba brown sugar aduga apunba package masingna lisingom chamapang contractor rok apunba oikhi amasung kejina yangkhai mari gram chamani phumathoi oikhi amadi Christian methamphetamine aduna package chamaga yangkhai ni tho oikhi amadi kejina chamaga yangkhai mari gram chahunga taramari oikhi hariba brown sugar adu international market saurangna lupa crore chama sumna nipan ge mamal oigani amadi Christian methamphetamine aduna lupa crore chamirongge mamal oigani haide apunba sempamda lupa crore chamanga henbage mamanto oigani haikhi hariba yumadu Christian methamphetamine sing adu chage package sing season aduna packaging tawbage kudam sing pangke amadi pharaba polam sing aduga konana mioi adu more police station na makata bathabak laukhana bakhusina kre haire So the total weight of the recovered drugs narcotic substances for this crystal meth it is 154.314 kg and for this heroin powder the total quantity is 3,936 packets and the total weight is 54.141 kg. So the expected cost of this drug seized in the international market is expected to be for this heroin powder more than 100 crore and for this crystal meth in the international market it is expected to be more than 400 crore. So the total amount expected is more than 500 crore in combined altogether. The arrested person and the seized article that is contraband items the drugs has been handed over to Osei More police station and a case has been taken up and investigated into. Lamdam asigi puwariga sagonaduna lakpage mathakta maitei singe yamna luraba laifam lent ama oiriba langon da laiba ima langon ge laifam lent asibu mutalaga Manipur lenga ke planning and development authority na anaba quarter ke sagani haina thawang toriba asi khudakta lepkadabani haina maichau ning senglob khuraige advisor sanasam ibom chana lenga ke mari lainaba singda section wa thamlakle Hidamasaga mari lainana ngasi Manipur Press Club ta umang laikanba lop ukal yauna Manipur ge lining laison ga mari lainana lop keana sinduna pangtokpa
Paumisingka unaba amada ibomsana maka taraduna hai Manipur lengangna lengaki employees sing thamnadaba quarter sarakpa sebudi look asina taramna oi adubo quarter sabagi thabaka sida Manipurga puwarika saguna rakliba Lifehomeland soklakpa asidi yabangamloi maramasina Manipur lengangna Lifehomasida Hausik sanaba thawang tariba quarter gi thabak ase khudak lepiu karigumba ngasi saruk yariba lupsing asina lenga ke maphamda thamliba wafam ase thabakta onthorak trabadi lenga ke mathakta khongjang kya chaksanna sem sare loinana hairiba Lifehomeland kanbage khongjang ka asida Manipur da leiba tongan tongamba lupsing nasu saruk yabi haike Tadurak Suba Disciplined Youth Multipurpose Organization of Manipur Marathon DYMO na handak sahigi oina December ge tang kudarukta pangthoklagani haina ngase press club ta pangthopa paugi mefam amada DYMO State Sports Committee gi General Secretary Jackie Chand SM na phongdorakle marathon se Moirang Narasena dagi Uripoka achom laikai phawa kilometer nipin toy Dasmik Mangangi Lamzen to Oigani, Lamdamasi, a pick palampo oidabasu, Sana Konaba, Amadi Kalsana, Malem Damasakta Palamdamba Ama Oibana, Mayam Nasu, Sobat Amadi Maratona Asida Mating Pangbinaba, Club CSO, Singbusu, Apil Taurakle, Olympida, Handak Tasu, Mai Paglaklaba, Sanarui Shinda, Panlibalenga Asina, Bibi Riba, Ikaikunaba, Amadi Awangba Pantonda. Tangkat pipa asimak lengak asibo tagatpa tagalakli haina supongdorakli 42.5 kilometers sangba lamjen asida chilakatur bichli naw sing aduga sanaru sing sina lakpa matana punamakna lamdamasida lebiriba punamakna mateng pangbiu aduga cooperation pibiu aikhogi aduga karigumbada organization asina pibiningba advice aduga takpiningba khudemak aikhogi Daimo State Sport Committee na harau tayamna lawjagani punamaki suggestion kurimaksu aikhoina most welcome tawjagani Samajwadi Party na sinba rally aduda mi yamna saruk yakhibadagi party gi lusangba Akhilesh Yadav na BJP na target tawduna wafam kya phongdorak khire Maki threat ma ko iriba angang batupi asi khudong thiningai khudamne haikre red alert amasuni haibakaloinana Samajwadi Party na terrorist singbo sagole haiba wafam Uttar Pradesh ke Chief Minister Yogi Adityanath na Gorakhpur da pangthopa state function amada haiki Prime Minister Modi na so haikibada tupi angang ba upa asi red light kakpada interest lebane haiba UP ge miyamna khange Akhilesh Yadav kumba miyoi asidi watok saganaba power pining basingni haiki amarumda SP Chief Akhilesh Yadav na haikibada BJP na tholi ba pochegi maman hengat pa thabak phangandraba lomi simi singi phibam padhandaba nupi singbo ot naiba chathari basing asigi Uttar Pradesh ta angang batupina red alert oribani angang batupina BJP ba power take chingthagani haiki Minimum support price MSP yamna lomi singi demand sing pidagani haibagi aiba cherol oina sentana lomi singda piduna unagani haikre karigumba yanarabadi lomi singi sangsileba protest leblagani hairi MSP ke wafam kananaba committee amasam lagani committee aduda government official agriculture expert amadi samjukta kishan morcha ge mihot sing yaugani Lomi Singh Mathakta Paliba police case sing Logthokpada Center Nayade Laikhidraba Lomi Singh the Pigadaba compensation ge Sempam ge Oinade Punjab da Pigane Haikraba Lupalang Manga ge Sempam so Haryana Amadi Uttar Pradesh na so in the principles the Yanakre Haidi Proposal Adu Lomi Singh na Kanade Yanadaba point Amaka Khaiba Tarabadi police case sing Adu Logthok Tringaida Lomi Singh na Makwagi protest Adu Tokadabani Highway City Atuba Divan Amana protester Lomi Singh da Gari thousand duna takhaiduna lomi khara sikibake case ta Janariba Akhilesh Mishra ge apokpa junior Home Minister Oidiba as a Minister of Minister Pamdagi Lokto o Havisine Masigi Matangda Santana Irapasedon the Pande Maru Eba Wafam Kea Unit Home Minister Amit Sahaka Lomi Singagi Miu Singawari Sana Krabane Santana Lomi Singh da Pikiba Matamdi Ngasi Loirabane Hairi Lomi Sina Yaning da Wakia Pondok Labasu Twam Blow Ahum Hoki Basahiki September da Parliamenta Pass to Kibadaki Lomi Singh da protest Tauduna Lakibane protest Saturday Manunda Lomi Chatre Sikrabane
Mamang thada losing adu lawtholagani haina Prime Minister Modi na lawthokhe amadi November ge tang 9 da parliamental law ahum adu repeal tawkhrabani. Hauzik sanabigi pauda Hauzik Goa da pangtholiba Hero India Super League 2021-22 ge ngarang sanakiba match da Jamshedpur FC na ATK Mohanda Baganbo ani amada maithiba pikre. League asigi kamathoi suba match ngasi numidang pung 3:30 tabadigi Tilak Maidani Stadium da SC East Bengal ga FC Goa ga sanaba haukre. Haying December ge tang 9 da Hyderabad FC ga Bangalore FC ga numidang pung 3:30 tabada Athletic Stadium Bambolim da sanagani. Hauzik Pawada point 7 da Mumbai City FC na point 8 phangduna khwaidagi makokda Jamshedpur FC na point 9 amasung Chennai FC na point 3 phangduna anisuba amasung omsuba da leidi. Hauzik arabada maroiba paw amuna pizari. Hairog ibotomi laikhidabagi kuntari suba ningsing thoram pangthokre. BJP ki manifesto phongnanabagidama public aspiration meeting ngasidi sathaba hokre. Matam loi kraba municipal council singe chairperson singbo kyata kai chairperson oina hablapada municipal council puntaruke chairperson singna Manipur chief minister N Biren Bothaga phongdokre. Loinana Samajwadi Party ke angang battupi ase kudum hingai kudamne haina Prime Minister Narendra Modi na haikre. Image PAODAM ngasigi di matang sedaloi jere ning tabiri besungbo amukana kunjai.